ngasisu pudona lakchari inspector tayai chahunga marfuni thoishuba tangka sanduk chari bathorom asi wakhalna sagat chaba wari paring aman maside hingliba amadi laikhidreba kanagumbaga mari leina jati karigumba adomna tabiba matamda kanagumbaga mari leire haina khanbiba tarabadi maduda lakpa wakad ekhoina lojaba ngamjaro ngarangi makha yummai thariba gono chawturi amadi marautu makoina lawriba rol makoina engonda kehalagriba masina makha tana aigi chanupi ge punsida akai ga toi thokta na basar makoi bu paramong tung tabina na ai makoi ge mathak te FIR pambi haidana yam nungari adom lapiba adom na haribo afam sine karigumba aran ba mate yanom da bataragadi adom na khali baning ni ba punamak thungani aduga zazugin haribo afam singa si haijin bo oiram lagadi zazugin achumba di lord pier aikoina chumba michang changani aran bagi michang di khoi chang anyway yam nungari adom na habiri bo afam sigina aduga adongi chanupi ge phone number aduga adongi se phone number sidai biram akoi mafam adu da thunu chalga investigation hona na bataw gono chaudhuri hari badu gi phone number di dong khambi de ko sir moi gi phone number di khangba lethi anyway yam far gono chaudhuri kana anu karim hui khangna bhona aduga imung adu da leri ba ibem sa hari du gi phone number di sir ibem sa gi phone number di ekoi di khangjadri adugu sir 이사누피는 디 소이드는 강건건 아이 이사누피다 항저가 야래 아이코에도 항저가 이사누피데 항가 마기 마찬누피드기 넘버도수 강브라 하이나 코이 항가기 anyway 플랜에서 뭐코네 토리브라 가나나 토리게 하버도수 강나나 봐 아코이 마포마도도 살게 인베스티게이션 소이드는 뭐 하오란 얌 농아이저리스 아두디 아코이 목전 하나 버떡 저렇게 юм도 오늘 막도 마이 싹리바니네 서 루친 콤진 봐 파레 아이코이수 아동기 뚱다도 막 거의 인해서를 이렇게 가마이 sir 거기 팀 걱도록 파그니 sir 가르토는 자나부터 혹시 파니 sir 이타 아이 구치주 사분을 노래 마이네 사키바 구도원 싱세 뿌에 싱들 루빠다 아이 시도래 요 악착 강이시고 낭나 봉미네 더 낭나 더도 빠르가 메킷 팜두다 아이는 뭐 개개거들이 나 그것도 등절라가 나 그것도 야이버 그리고 또 우리도 가리기 넣어봐 난 방문이나 그것도 싹분이네 아도 어디 좀봐 메케토 할듯이 말이야 로토 나는 개뼈도 그것도 인게 사마이나 그것도 당절로 보내봐 브랑에 더 호레이님이 브라이는 마이도 태우고 보내 때미 아도 어디 페트롤 하래야 되나 페트롤들이 하우루야 본데 미정미 가이나이 본데 저 그때 사이드 아도 있다 통독시부 에코니 씨는 로이드라바 에코디 가리기 전에 되노네 폴리스는 테러글라버서 마파마도 거의 모바일 폰 보기데 로케이션 놓기데 아두가 에코이는 마파마도 라메 해버시 그나마도 오고는 때다 아스 그나마도 오디 해도 뭐기 뭐붕 에코이는 기헬루도 막 통과돼 진짜 로리도디 에코이들 나올라오르가 많아 까나노 따나리도디 에코이들 따나를 뻔하디 에코이는 센키부도 마 우름비에 우름도에 아두고 nang ay may thong ukib din natin na ukib bro as may thong udraso nang namarol man nang naming takthwe ay giming takthwe kialu baga as karalero toromo su pado ba ay dine pakhat panal hore khut kali sabri sabang bang police long phari ko mai tawni nang ay ga mafam madu da lakide nari lere ga na noina putho ga witness puthoro akhoi mafam madu da location ukib ekdam mo ko na taisin ba yawna witness आइन लोन करी दरकार ले witness याउद्रबदी करी सुतो ngom अखोय मफम अदुदा ला हरगा कनानो होगे मोइगी मबुंगदुनो होगे हरगा साकी पुथरो अखोय उरदि हेक्ते याब नतेमी साकी लेतन फाब याब नते को अदो साकी बुदि लेत्रे हाबबो आइगी सिगी खुद साइसिदि सिदि साकी ओइरोद्रो हा ꯆꯨꯝꯃꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯁꯤꯂꯦ ꯁꯤꯒꯤ ꯅꯨꯡꯁꯤꯅ ꯅꯪꯒꯤ ꯅꯈꯨꯠ ꯃꯩ ꯆꯥꯛꯄ ꯃꯐꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯄꯣꯞ ꯄꯣꯞ ꯁꯨꯒꯥꯏꯔꯛꯀꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯒꯥꯔꯤ ꯆꯀꯥ ꯁꯤꯟꯕꯗ ꯖꯛꯅ ꯅꯟꯕꯅꯦ ꯍꯥꯏꯔꯁꯤ ꯉꯝꯃꯣꯏꯗ ꯌꯥꯝ ꯅꯥꯅꯤ ꯁꯦ ꯊꯥꯡꯒꯠꯂꯣ ꯁꯦ ꯅꯥꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏ ꯇꯧꯕꯤꯁꯤꯕꯤꯗꯣ ꯌꯥꯅꯤꯁꯦ ꯃꯄꯥꯁꯦ ꯈꯤꯇꯪ ꯁꯨꯗꯠꯀꯦꯃꯤ यानी बसे
Yare, adu khaktan khang mabu, nupa mandaba. Sioradi, kashu khangoroidana. Kitang matona sakpaduda. Nung sinasuga birabanina. Kaidobuda soi, gari sakasinbada, zakna nandana. Kitang sokpani, yam sokpanati. Simangaredana. Yeng batare. Ima, laifam leitadana, horendi, tumham sabang khangoidorine. Mayum yum thak asi loina mai sakrabani ni ma yeng manu ngai ga dori da missing ase yeng oi bema tawri basi ure dana asak pa mai gi marak asi degi kalho bo pochai khara siga kari no ma na in khol sida taw ga doris yum ase isanu pana sajaram ban madu gi khalor badi nungai ti adu bune ai di kumai si yeng boda nungai khlei magi sakhau da ba ka ma set sida Mama masa lain na ba silly ni? Asimak na mapam na chat kigay ba wakan si makari mata kandri ba? Yung komsan tasala na masday da asak po polong kaya sige loy na ay na may sak pa sige pil yung sige kalora din ng IT aduga pakan na masya maga masday da mara masday lain na buhon na ba si Danina ina Prancis sa isa ina ima kay suwaro no pakan manung sida mahak kaya ko inalay doy no Thong panda na yung masidama kamay na lay dorino kida na madudagidi namdana siyan kradaban kaya da minukang oy na lay rino ni masi ibiyam cha ay na niya ay ni hek pran sa isi atay natis makoy ki mabung na malaybado mabung kong chow do maduni siya ay na pran sa iba siya ay na madudaga na may sakpa siya niya pidrak matang may sakta na masaje tumma makayaw madi kaya da nungay niya May pima, ay di na, ay yam na Prancis sakre. Ato, nangbu, pau na bro. Kanana tabano ba may simo. Nangbu, gono sa duri na tari jala ba. Ha, gono na tari na ba. Ay di na, gono na taban alam na. Mabungjugin na sinataraga, ay koy mo ba danamtong na bamali ni, nangbu pau na bro. Ima, langano. Moy, mabungdo na natimi. Kihan na ba mati ma marang ma thong da phawa thau do haida badane khajitang mayung gi maset ma kari ma ki na ba khona na ba na hai bani adu moi di thau du chang yam ne haijen ki badi mai sak pu du henkala ki bani ma mabung na di na tre ba mabung na di na tra ba adu bu ne ai khoi di ne le kai da miyam da Mabung sinani haidana ay koy di santo kadabani ko mabung sinani haida hekta haigedabani adu natra badina ay koy da satani ko ay koy da satani nang ne na chindo hanuman malaga ne nang ma police tay police ay ma kay no koy pabala jano lo como ma kari no asidi akoy ron na sangay si kari gino sibo 강진에 잡아서 마북내 해봐도 까오놓고 그놈 당시기 하이비유 시기 юм신이 공가랑 마이 싹보도 마니 봉어 마이 싹보도 시니 유마시 마이 싹리베시보 일렉트릭이 쇼트 서큐트기 싹리브라 나트라가나 아토파 거리 마람도 오름비 나트라가 이몽어 시기 누가이나다바 카나바 상나바 아두가 로우 인콜기 나트라가 동안바 카나 체나바 Karidagi man bibugi. Ibungo, ay koy di yung masigi mapunati eh. Ay na niya. Asigi premabati hay ba mau malayri se. Asisigi ay di manimbong sina isanupi ni. Sir, asigi di karino masanupi se. Karino may masensibo. Po magalaybo dong laybo sibo sir. Ngay ko gamay. Kanom tayo sige. Ado di 송기 모노피시기 마이사이 비마람시 아돔나 싱나바다 마하카 농아이나다바 아두가 마하카 카나 차이나바 아두가 마이사프기 마람세 마시 까리네나 콜시다 레이바 아할라마기 모타 까리네나 하비닝 이봉어 아이디 모이가 농아이나다바디 카나 솔레이람동 만데다 아두부 마붕어도 야나 토이나 라이 마붕 하베디 죽인 까우바 마붕 아마 레이바니 마코카 이사우사우바 마사가네 이푼푼바 마 마붕 시켜도 봐. 마붕도
ꯃꯆꯟꯅꯨꯄꯤꯁꯤ ꯀꯧꯕ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ ꯑꯗ ꯃꯆꯟꯅꯨꯄꯤꯁꯤꯅ ꯆꯠꯂꯣ ꯍꯥꯏꯕꯗ ꯁꯨꯡꯌꯥ ꯌꯥꯗꯕ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯆꯠꯁꯤ ꯍꯥꯏꯕꯗ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗ ꯃꯕꯨꯡ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯃꯆꯟꯅꯨꯄꯤꯁꯤ ꯆꯠꯄ ꯌꯥꯅꯅꯕꯅ ꯃꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯃꯕꯨꯡꯗꯨ ꯌꯥꯝꯅ ꯆꯤꯡꯅꯕ ꯂꯩ ꯃꯥꯅꯅꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯩ ꯆꯥꯛꯑꯒ ꯃꯌꯥꯝꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯔꯝꯕꯁꯦ ꯑꯗꯨꯁꯨ ꯑꯍꯤꯡꯗ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩꯕꯣ ꯃꯥꯁꯦ ꯋꯥꯍꯪ ꯄꯥꯎꯍꯪꯂꯕꯗꯤ ꯑꯆꯨꯝꯕ ꯈꯔꯗꯤ ꯈꯪꯗꯧ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯇꯨ ꯂꯥꯛꯑꯦ ꯄꯟꯕꯕꯨ ꯌꯥꯗꯦ ꯍꯦꯛꯇ ꯂꯥꯛꯁꯜꯂꯦ ꯁꯥꯔ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯧꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯌꯨꯝ ꯃꯩ ꯊꯥꯕꯤꯔꯤꯕꯁꯤ ꯃꯥꯡꯁꯤꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯃꯕꯨꯡꯁꯤ ꯆꯤꯡꯅꯩ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤꯀꯣ ꯀꯔꯤꯅꯣ ꯁꯥꯔ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯀꯣ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧ ꯁꯣꯔꯤ ꯁꯥꯔ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤꯅꯦ ꯃꯩ ꯆꯥꯛꯄ ꯍꯥꯏꯁꯤꯗꯕꯨ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯂꯥꯎꯅꯗꯧ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯌꯨꯝ ꯃꯩ ꯆꯥꯛꯄꯁꯤꯗꯅꯦ ꯗꯥꯏꯔꯦꯛ ꯃꯈꯣꯡꯁꯤꯗꯅꯦ ꯃꯕꯨꯡꯁꯤ ꯁꯤꯒꯤ ꯃꯕꯨꯡ ꯀꯣꯛꯆꯥꯎꯕꯁꯦ ꯃꯁꯤ ꯍꯦꯛꯇ ꯂꯦꯞꯇꯅ ꯂꯩꯔꯝꯃꯕꯩ ꯋꯥꯅꯤꯁꯦ ꯑꯗꯨꯒ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯅꯠꯇꯦ ꯃꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯁꯤꯒ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯁꯤꯕꯨ ꯃꯥ ꯑꯥꯗ ꯇꯨꯝꯃꯤꯉꯩꯗ ꯃꯌꯨꯝꯗ ꯎꯕ꯭ꯔꯣ ꯃꯥꯅ ꯍꯥꯟꯅ ꯄꯔꯞ ꯂꯥꯛꯇꯅ ꯁꯤꯗꯩꯗ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯀꯜꯂꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯈꯣꯏꯁꯨ ꯄꯨꯂꯤꯁꯅꯤ ꯑꯃꯨꯛꯇꯗꯤ ꯈꯟꯗꯅ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯑꯍꯥꯟꯕ ꯌꯨꯝꯁꯤꯗ ꯃꯩ ꯆꯥꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯖꯣꯒꯤꯟ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯩꯈꯣꯏ ꯋꯥꯠꯂꯤ ꯀꯅꯥꯅ ꯊꯥꯔꯤꯕꯅꯣ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯏꯃꯥꯒꯤ ꯆꯤꯟꯗꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗꯤ ꯈꯔ ꯈꯪꯕ ꯉꯝꯖꯔꯦ ꯆꯤꯡꯅꯕ ꯂꯩꯔꯤꯕꯁꯤ ꯖꯨꯒꯤꯟꯗꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯗꯨꯒ ꯑꯣꯖꯥ ꯖꯨꯒꯤꯟ ꯋꯥꯐꯝꯁꯤ ꯁꯣꯝꯅ ꯑꯃꯨꯛ ꯆꯤꯡꯅꯕꯁꯤ ꯀꯅꯥꯅꯤ ꯍꯥꯏꯕꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯔꯤꯕꯁꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯑꯗꯣꯝꯅ ꯆꯤꯡꯅꯕ ꯂꯩ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯁꯥꯔ ꯂꯝꯕꯤꯗ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯛꯄ ꯒꯣꯅꯣ ꯆꯧꯗꯣꯔꯤ ꯑꯃꯗꯤ ꯃꯅꯥꯎꯇꯪ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯦꯟꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯣꯝꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤꯕꯁꯤ ꯃꯥꯏꯊꯣꯡ ꯐꯖꯅ ꯎꯕꯤꯍꯧꯕ꯭ꯔꯣ ꯁꯥꯔ ꯃꯥꯏꯊꯣꯡꯃꯛꯇꯤ ꯑꯩ ꯆꯞ ꯆꯥꯅ ꯎꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯃꯥꯏ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯤ ꯌꯦꯠꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨꯗꯤ ꯃꯅꯥꯎꯇꯣꯟ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯒꯣꯅꯣ ꯆꯧꯗꯣꯔꯤ ꯍꯥꯏꯕꯁꯤ ꯑꯣꯏꯒꯅꯤ ꯑꯗꯣꯝꯅ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯂꯤꯕꯒꯤ ꯃꯔꯝꯁꯤ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯌꯥꯝ ꯂꯣꯏꯅꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤ ꯀꯝꯗꯧꯅ ꯈꯪꯕꯤꯕꯅꯣ ꯁꯥꯔ ꯑꯩꯉꯣꯟꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯀꯦꯜꯂꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯩ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯑꯍꯤꯡ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯈꯤꯗꯦ ꯃꯗꯨꯗꯒꯤ ꯆꯤꯡꯅꯕꯗꯒꯤ ꯁꯥꯔ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯆꯤꯡꯅ ꯌꯨꯝꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩ ꯂꯥꯛꯈꯤꯕꯅꯤ ꯁꯥꯔ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩ ꯊꯥꯒꯅꯤ ꯑꯩꯅ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯒꯗꯕ ꯅꯠꯇꯦ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯕꯛꯁꯤꯗꯤ ꯒꯣꯅꯣ ꯆꯧꯙꯨꯔꯤ ꯑꯃꯗꯤ ꯃꯅꯥꯎꯇꯣꯟꯕꯨ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯇꯝꯗ ꯑꯆꯨꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯒꯅꯤ ꯁꯥꯔ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯅꯦ ꯏꯕꯦꯝꯃꯁꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏ ꯌꯥꯎꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯛꯂꯤꯕ ꯑꯃꯗꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯅꯕꯒꯤꯗꯃꯛ ꯒꯣꯅꯣ ꯆꯧꯙꯨꯔꯤ ꯑꯃꯗꯤ ꯃꯅꯥꯎꯇꯣꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯝꯕꯤꯗ ꯑꯩꯉꯣꯟꯗ ꯊꯤꯡꯂꯤꯕꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯒꯣꯅꯣ ꯆꯧꯙꯨꯔꯤ ꯑꯃꯗꯤ ꯃꯅꯥꯎꯇꯣꯟꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯅꯣ ꯁꯥꯔ ꯏꯃꯨꯡ ꯑꯁꯤꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯕꯨ ꯊꯤꯒꯠꯄꯤꯔꯒ ꯑꯆꯨꯝꯕꯗꯨ ꯁꯥꯔ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄꯤꯌꯨ ꯑꯣꯖꯥ ꯖꯨꯒꯤꯟ ꯑꯆꯨꯝꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯗꯣꯝꯗꯤ ꯐꯣꯟ ꯂꯩꯕꯤꯕ꯭ꯔꯥ ꯏꯆꯥꯅꯨꯄꯤꯒꯤ ꯐꯣꯟ ꯄꯥꯏꯕꯤꯕ꯭ꯔꯥ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯐꯣꯟ ꯄꯥꯏꯗꯦ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯐꯣꯟ ꯂꯩꯌꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯃꯤꯡꯗꯨ ꯏꯕꯦꯝꯆꯥ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅꯤ ꯁꯥꯔ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨ ꯁꯥꯔ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯔꯤꯒꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯗ ꯑꯗꯣꯝꯅ ꯀꯔꯤꯒꯤꯗꯃꯛ ꯄꯥꯈꯠꯄꯤꯔꯤꯅꯣ ꯑꯩꯈꯣꯏ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯣꯖꯥ ꯖꯨꯒꯤꯟꯁꯨ ꯂꯧꯖꯔꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯅ ꯂꯧꯖꯔꯕꯅꯤ ꯑꯗꯣꯝꯒꯤꯁꯨ ꯅꯝꯕꯔꯗꯨ ꯄꯤꯕꯤꯔꯛꯎ ꯁꯥꯔ ꯑꯩ ꯄꯤꯖꯒꯦ ꯑꯗꯨꯗꯤ ꯂꯝꯕꯤꯗ ꯊꯠꯂꯝꯂꯤꯕ ꯒꯣꯅꯣ ꯆꯧꯙꯨꯔꯤ ꯑꯗꯨꯒ ꯃꯅꯥꯎꯇꯣꯟ ꯃꯈꯣꯏꯒꯤ ꯅꯝꯕꯔꯗꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯁꯥꯔ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯗꯦ ꯃꯈꯣꯏ ꯅꯝꯕꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯑꯣ ꯐꯔꯦ ꯑꯗꯣꯝꯗ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ
ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯅꯝꯕꯔ ꯂꯧꯒꯗꯧꯔꯤꯕꯁꯦ ꯑꯗꯣꯝꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯈꯤꯕ꯭ꯔꯥ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ CDR ꯔꯦꯀꯣꯔꯗꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯅꯝꯕꯔꯗ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯅꯝꯕꯔ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯁꯔ kabuk nong phone tawramba aingon amakhakti leki yam kuirabagi wani sa ada kabuk yam kanadi nataba khitang di khangnabani sa sigi number se krino sir masen si yeng modi amna kije sir asibu kamai tawbiri jano mabu pokpodi go bezala sibo hanuman dawna no bab tangkai dawna krino sir gamay tangkai kone sir magi masaksu ubada kibagi wani da sir nupi jisu phajari phajai ko thi da thi chala su ki hai da su me he sidi krino khang de me am asi yongo ase machin sidi krino ma gi sibo yam na thi na tu san ba ma le ni thongjin da ga yesen ba jala sibo masa gi obi jala be manang gi na chen du bo krino chin de yarong pombra krino nang na to bu do ima kari khum de no sibo engun da chin ji gi matang da hang ai sibo ibungo asini se to da lady be mong no pi sin na ne tung de gi ma sam do sak samai ni chinga ga ma chin sida pop tha ba ma de gi ne isa se gi ma chin se sumai na tong jan ma na te bungo thok hita ne ma chin ji pong khalak pai wani se ma de makharom da ma ga thok pong khalak pani mathak makha ni pong khalak pasi da di ne no bab tang khai dong no tor ga hanuman mang ki ba gi wani isa se kari ma da sa ba thak pa ya ba na ti morong me pa sa ba yadre do kwa talab sa ba yadre amat ta sa ba yadra bani ne kurino ne hai basibo mama sin kwa talab sa ba yadre hai ni masa no pi ya pha thak sin bi re da ko gamai utangai ko pare do di number se dom de yaw de mo harga number se yaw hai bo pham se hari anyway manau to na hai gi number di yaw bra sir manau to ni ingon de yaw de sir pare sir yimbi hauji ka ta mahang yaw de hai number do mong de yaw hari base thawdok asi ibem saga mahaka khangnaba gono chokdori makhoi khangnaba namara moraga imong asi thokpa thawdok puna gunda du da tamaga lambi de ingon da thalakibna hai baje soidana chungani sir adu khachar makhoi na penda badagi inkhola si de chanu people hening da badagi sir makhoi na mafam astagi tana na bhona ban chanu pi si tana na bhona badu da makhoi na atop lambi upai ba thirak pada yum mai thar ga makhoi bu sina na ba mama macha bu tangoi ona na ba makhoi na soidana sin mo rangun sir makhoi bu phabi sir kesa se makhoi na soidana to hoi gani sir tong hai because wafam si da ko ya seng ma khangdring da amana amabu maran siba aikoina thidong kanar ibungo mi ama khang hairaga hekta thaja bigan police station da chalaga complaint to bahan manane achumba sakna badi ibungo ya roido aikoi su ipam da sagai na tai da police oibe yamna lei aikoi su yamna khangu bagi wadi nati adubu asiguma thabak asida misang mi khainai badi ibungo akoi di pamjade ko achumba ran ba mun na thidopi yum mai sa aga yum gi manakta lepaga leram ba haibase yum mai thaba oiga doriba manam yum sulap nariba mafam asida mahangna yum mai sa ka daure haibasibu mabu lairo nati mabu laira ba ibungo asengba sumasi khangna na bagine mara leiba mi se ta phabi mangda leriba si lemna thabi ganu ne ibungo ima amuta ngabi ko nakana mana hairiba singa do ekoi namata loga da banati ekoi min harga insilga chatpa yaba adugumba police nati police haibasi miyamgi da asumba aseng makhangna namgi da mado investigation si lorganda kanana lali kanana chumi haibado court thengnarga adom adongi ukil nekpiu asengbo wafam do puthoklaga adongi achumba puthokna na phangna bhona badane karimata kaiti thengnabiu aikhoina faraga hektamak adom wahang pahangaga achumba puthokne haibo wakhando thadopi adomna yadre court case tobiu court na pirak paraina achumbo igani investigation aikhoigi mathau aikhoina dandi pigeda banate aikhoina animakki manung asida amagi misang sangaga thabak kaidong da toroi mase aikhoibu thajabiu duga santos sir number lok salabra sir lok sanjari CDR record yam thuna singthongna no honas ibem saga gono chaudhuri ga karama matam wari sane mai thaga da bui mamang haki mamang da sana kibra natraga gono chaudhuri hariba number ase mafam asida location oikibra habado athuba matam da sir kaino mata karino hayo ibem sa sir gono chaudhuri gi location swai de yengaga
gono chowdhury da tainabibagi mahutta sir mafam asida location yengbada tajugin gi location oina puthokpiradi madi mafam asida location oibadu oiroidra sir ibemcha madugi investigation ai khoi gi thong aduga karim to warun location oibo oidaba haibadudi kariguma gono chowdhury na mafam se oiramaba natraga numit adugi ahingda dong wari sanaba taragadi gono chowdhury su wahang pawng bagi tangai phadabale aduga case asida khoina chingnarabadi oja jugin buso khoina wahang pawngani madu khoi gi thongni ai khoi dumak tawjarki ma karino police singsibu moigi mi changchang keno ma tawi ibungo ai khoi gi wadi chumna sengba puthokpina bo na biu hek tajabada ai khoina nungai jataba mi chang mi khai nai ba man ba kharadi ai khoina ujage tawbasu yaw ibungo yaragadi achumba puthokpiu ko ima gari ma to wabiru ai khoi gi thong masak mona khang ai khoina tawgadaba thabakta ima khoina taksan birakan ai khoina khangda basingado ima khoida hangba matamda ima khoina chumna pakum pibibadu pare santos gamai sir lo mai sai mafam sam de yengsilo si mafam sam de yeng janchi phagni sir santos sir rahul sir yumsiga koiba te da petrol gi diba tabrego aduga mai sai mafam se petrol manam namba natraga kerosene yomasigi short circuit thokibagi kari singnabale am to muniyo aseng investigation tawraga kari nano haibadu mun khangna namagi dama aduga santos location do sir soidana mo ke thu matamda yare lo komo lo sangsilo magi sele ba pose mi apsida petrol manam namba aduga atopa diba tabre nglo yes sir oda jugin habiu sir hojikti yumchi so yamba mai loine sai maning thangma ka sigi si matek si khatang ngar ma hoi sir adudi ichanu pisi kam do case se loidru phoba ichanu pibu karam phom da madi kadai thonggen khanbiri sir shennu pi gi wasidi aine khoide leiro haiba so ini am kana hai adubu mahang na di yabu ko budi leiba natri sir adubu ichanu pi akhoi thiemaga yumda punaba case se loidru phoba dai hona jaki maraga sidi yadraga na kari ai matha sabadi phauris anyway odajugi yaragadi matam khara mafam asida akhoi police ki gari ma thamwaiso thamjagi natragana adongi sanupibu sangna na bayum sida adongi loina biga natraga adongi sagai na tagi mi thamge habna kana thamge habna kari gumam di khana bir adomna nungai tragana mafam so khoi police ki team ma tharo habasu thajaragi natragana adongi yumda matam khara legi harabasu akhoi kari mata kai balai maramdi yumai thaduna unchi mangna na bohona rak pai basi atopa kari gum khra so tor ko yabagi chingnabale hojikti akhoi mi pung khudima go chumna khanba yadaba au bo khudima mara leba mi oina koina obata case asida akhoi de do mu su chingnabale aduga makhoi gi mung su chingnabale gono chowdhury su chingnabale asengba chumba khangriba phawdi akhoi budi warau bi biati sir karima ta kai balai achumba puthokna na ba sar khoin hona bi punamak to hona bi sar khoin chingnar basu ai bu phaduna lokapta tamiraga wang pang biyo sir kari su kai balai sir adu sir jogi nanga si phaw oida ba kana danga ngak sir ai gi chanupi marai bak thirbe sigi da mak ai mafam sida laktana ai isan gi yai phana na bagi da bak lakkiba ai ni yumda satsi haibadu da mana yaram labadi thodo ko si thola ma da badi sir pare Premabati sir somda khoina khanari bo famsi case asi loidru fawbadi ibung yumda leibada adongi khwadigi safa bo yeni khal natragana adomna kari no pambirisi sir ai mafam sida dum leijagi aduga ai bu kana na su kari su toraita kari no nang haribudu bu Premabati nangna kari su toroi hariga yumma si mai thari bane ba sibu nangbu kauro bro aina nangbu mafam masidagi thong thilaga nanga na saga yumma sigi mapandagi putholi banatro hey nang khalune aina kitang lakpada tentharam labadi na koyani tamacho
ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯒꯗꯕ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯃꯥ ꯏꯆꯥꯁꯨ ꯆꯠꯂꯝꯂꯕꯗꯤ ꯂꯧ ꯏꯪꯈꯣꯜꯒꯤꯗꯃꯛꯇ ꯌꯦꯟꯅꯔꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕꯁꯨ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯥꯃꯣꯅ ꯀꯟꯕꯤꯕꯁꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯆꯠꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤꯅꯦ ꯌꯦꯡꯉꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯨꯕ ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯁꯨ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯃꯆꯥꯒꯤ ꯋꯥꯈꯟꯗ ꯃꯆꯥꯒꯤ ꯑꯁꯥꯗ ꯁꯥꯒꯠꯇꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯟ ꯊꯨꯝ ꯈꯔꯁꯤꯒꯤꯗꯃꯛ ꯍꯦ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯈꯪꯗꯕ ꯇꯧꯒꯅꯨꯅꯦ ꯇꯥꯃꯣꯆꯧ ꯑꯩꯗꯤ ꯂꯟ ꯊꯨꯝ ꯈꯔꯁꯤꯒꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯍꯛꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤꯅꯤ ꯏꯄꯨꯔꯣꯏꯕꯅ ꯏꯆꯥꯒꯤꯗꯃꯛꯇ ꯊꯝꯃꯝꯕꯗꯨꯗꯤ ꯑꯩꯅ ꯏꯆꯥꯗ ꯐꯪꯍꯟꯅꯤꯡꯕ ꯈꯛꯇꯅꯤ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯑꯒ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯇꯥꯃꯣꯆꯧ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯅ ꯊꯝꯃꯝꯕ ꯂꯧ ꯏꯪꯈꯣꯜ ꯈꯔꯁꯤꯕꯨ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯣꯅꯤ ꯇꯥꯃꯣꯆꯧ ꯌꯦꯡꯕꯤꯌꯨ ꯁꯔ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯦꯡꯕꯤꯌꯨ ꯄ꯭ꯔꯦꯃꯥꯄꯇꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯑꯩꯈꯣꯏ ꯖꯤꯞꯁꯤ ꯑꯃ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯄꯦꯇ꯭ꯔꯣꯜꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯑꯗꯨꯒ ꯌꯥꯅꯕꯗꯨ ꯀꯔꯤꯅꯣ ꯈꯟꯅꯔꯁꯤ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯤꯡꯅꯔꯤꯕꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯂꯥꯟꯕꯨ ꯂꯥꯜꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤꯗꯤ ꯀꯅꯥꯃꯠꯇ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯑꯃꯨꯛ ꯇꯧꯔꯁꯤ ꯑꯗꯨꯒ ꯁꯟꯇꯣꯁ ꯁꯔ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯐꯅꯤ ꯁꯔ ꯑꯩ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗ ꯂꯣꯏ ꯍꯥꯏꯖꯈ꯭ꯔꯦ ꯁꯔ ꯑꯊꯨꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯑꯗꯨꯒ ꯂꯣꯀꯦꯁꯟꯅꯆꯤꯡꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯒꯣꯅꯣ ꯆꯧꯙꯨꯔꯤꯒꯤ ꯅꯝꯕꯔꯗꯣ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯁꯔ ꯀꯣꯜ ꯑꯃꯨꯛꯇ ꯇꯧ ꯐꯅꯤ ꯁꯔ ꯔꯤꯡ ꯆꯠꯂꯦ ꯍꯜꯂꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯇꯌꯦꯡ ꯀꯔꯤ ꯂꯩꯒꯦ ꯁꯔ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯤꯁꯤꯕꯣ ꯁꯔ ꯀꯔꯤ ꯂꯩꯕꯤꯔꯒꯦ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯅꯪꯕꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯅꯅꯕꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯕꯤꯁꯤꯕꯣ ꯁꯔ ꯑꯩꯅ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯖꯟꯕꯤꯔꯤꯅꯣ ꯁꯔ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯆꯤꯡꯅꯕꯅꯤ ꯂꯩꯔꯤꯕꯁꯤ ꯆꯤꯡꯅꯕꯗ ꯋꯥꯍꯪ ꯄꯥꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯅꯪꯅ ꯊꯥꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯂꯩꯇꯦ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯗ ꯅꯪ ꯀꯅꯥꯅꯁꯨ ꯈꯪꯒꯗꯕ ꯂꯩꯇꯦ ꯁ꯭ꯇꯦꯁꯟꯗ ꯅꯪꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯕꯔꯗ ꯍꯥꯞꯄ ꯅꯠꯇꯦ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯒꯠꯄ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯒ ꯆꯨꯝꯕ ꯈꯔꯗꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯊꯥꯔꯝꯗ꯭ꯔꯦ ꯗꯦꯠꯁ ꯑꯣꯜ ꯀꯔꯤꯒꯨꯝꯕ ꯊꯥꯔꯝꯕ ꯃꯥꯟꯕꯒꯤ ꯋꯥꯐꯝ ꯂꯩꯔꯒꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯀꯔꯤꯅꯣꯅꯦ ꯁꯔ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯀꯅꯥꯅ ꯇꯥꯛꯁꯟꯕꯤꯔꯛꯇꯅ ꯑꯗꯨꯕꯨ ꯑꯩꯅꯅꯦꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨꯕꯨ ꯁꯔ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯉꯩꯀꯣ ꯁꯔ ꯊꯕꯛ ꯑꯇꯩ ꯑꯝꯇ ꯂꯩꯕꯤꯗ꯭ꯔꯕꯣ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯔꯥꯟ ꯁꯤꯔꯒ ꯇꯧꯕꯤꯔꯤꯁꯤꯕꯨ ꯑꯣꯏ ꯊꯕꯛ ꯂꯩꯕ ꯂꯩꯇꯕꯒꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯤꯅ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄꯗꯒꯤꯅꯤ ꯅꯔꯥꯜ ꯂꯩꯇ꯭ꯔꯒꯗꯤ ꯁꯦꯡꯗꯣꯛꯂꯣ ꯅꯔꯥꯜ ꯂꯩꯔꯒꯅ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯅꯪꯅ ꯇꯥꯜꯂꯛꯀꯅꯨ ꯅꯪꯅ ꯀꯅꯥꯕꯨ ꯀꯤꯍꯟꯈꯤ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯂꯝꯕꯤꯗ ꯊꯠꯂꯒ ꯃꯅꯥꯎ ꯇꯣꯟ ꯅꯪꯅ ꯃꯤ ꯀꯅꯥ ꯀꯤꯍꯟꯈꯤ ꯀꯤꯍꯜꯂꯕ ꯃꯇꯨꯡ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯊꯦꯡꯕꯗ ꯃꯩ ꯊꯥꯕꯁꯤ ꯅꯈꯣꯏ ꯑꯅꯤꯅꯤ ꯑꯗꯨꯒ ꯃꯩ ꯆꯨꯔꯝꯕꯗꯒꯤ ꯅꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯃꯛꯄ ꯂꯩꯔꯕꯅꯤ ꯃꯗꯨꯗ ꯅꯈꯣꯏ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯅ ꯁꯦꯡꯗꯣꯛꯂ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯈꯣꯏꯅ ꯊꯥꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯅꯅꯕꯒꯤꯅꯤ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯠꯇ꯭ꯔꯒ ꯂꯥꯛꯎ ꯌꯥꯗ꯭ꯔꯒꯅ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯀꯣꯏꯆꯤꯡ ꯆꯤꯡꯉꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯈꯣꯏꯕꯨ ꯐꯥꯕ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯂꯧꯈꯠꯄ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯁꯔ
ꯑꯩꯈꯣꯏꯅ ꯀꯤꯍꯟꯒꯦ ꯍꯥꯏꯕꯗꯨꯗꯤ ꯁꯔ ꯑꯩꯈꯣꯏꯗꯁꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯑꯃꯈꯛ ꯂꯥꯛꯄꯗꯒꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯅꯅꯕ ꯑꯗꯨꯒ ꯃꯤꯒꯤ ꯁꯝꯄꯇꯤ ꯃꯨꯟꯅꯅꯕ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯆꯦ ꯆꯜꯁꯤꯡꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯐꯦꯚꯔꯗ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯗꯅꯅꯕꯒꯤ ꯂꯝꯕꯤꯗ ꯍꯥꯏꯐꯦꯠ ꯀꯤꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯃꯤ ꯑꯃꯕꯨ ꯃꯔꯥꯜ ꯁꯤꯕ ꯃꯇꯝꯗ ꯑꯥꯏꯟꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯋꯤꯠꯅꯦꯁ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯋꯤꯠꯅꯦꯁ ꯂꯩꯔꯕꯒꯦ ꯃꯅꯥꯎꯇꯣꯟꯒ ꯑꯩꯒꯗꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯟꯈꯤꯕ ꯊꯦꯡꯅꯈꯤꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯤ ꯑꯃꯈꯛꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕꯗꯤ ꯁꯔ ꯑꯩꯈꯣꯏꯅ ꯍꯥꯏꯖꯜꯂꯛꯀꯦ ꯁꯥꯔ ꯍꯣꯏꯅ ꯃꯤꯗꯨꯗ ꯑꯃꯨꯛ ꯐꯥꯕꯤꯕ ꯉꯝꯒꯗ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯗ ꯇꯥꯜꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯅꯔꯥ ꯂꯩꯇꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯈꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯔꯨ ꯂꯥꯎ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂ ꯋꯥꯍꯪ ꯄꯥꯎꯍꯪꯕꯗ ꯇꯥꯔꯛꯀꯅꯤ ꯐꯅꯤ ꯁꯔ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯁꯔ ꯀꯩꯁꯨ ꯑꯗꯨꯒꯤꯗꯤ ꯀꯤꯗꯤꯕ ꯑꯩꯈꯣꯏ ꯑꯗꯩꯗ ꯂꯩꯖꯗꯦꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯩ ꯋꯥꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯐꯅꯅꯕ ꯇꯧꯕꯁꯤꯁꯨ ꯃꯤꯋꯥ ꯇꯥꯕ ꯍꯥꯏꯕꯗꯨꯅꯤ ꯁꯔ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯨꯒ ꯁꯔ ꯑꯩꯈꯣꯏꯕꯨ ꯏꯔꯥꯜ ꯂꯩ ꯍꯥꯏꯕ ꯋꯤꯠꯅꯦꯁ ꯄꯨꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯁꯔ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯔ ꯀꯩꯁꯨ ꯆꯦꯟꯖꯔꯣꯏꯗ ꯁꯔ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯁꯔ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯈꯔ ꯅꯉꯣꯟꯗ ꯍꯪꯒꯅꯤ ꯃꯗꯨ ꯅꯪꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯕꯗꯤ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯌꯥꯝꯅ ꯆꯠꯊꯔꯤ ꯆꯞ ꯆꯥꯕ ꯋꯤꯠꯅꯦꯁ ꯄꯨꯊꯣꯛꯇꯨꯅ ꯅꯔꯥ ꯂꯩꯔꯕꯗꯤ ꯐꯅꯤ ꯁꯔ ꯑꯩ ꯂꯥꯛꯆꯒꯦ ꯁꯔ ꯊꯝꯃꯦ ꯑꯩꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯕ ꯑꯩꯕꯨ ꯀꯔꯤ ꯋꯤꯠꯅꯦꯁ ꯑꯩꯈꯣꯏꯅ ꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯆꯠꯄꯗꯨ ꯀꯅꯥꯅ ꯈꯪꯗꯅ ꯑꯁ ꯏꯊꯧ ꯅꯥꯊꯩ ꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯅꯪꯒꯤ ꯄꯨꯂꯤꯁꯇ ꯀꯧꯈꯠꯂꯗꯤ ꯑꯁ ꯕꯦꯔꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯂꯩꯀꯥꯏꯒꯤ ꯆꯦ ꯆꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯣꯔꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯅꯕꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯐꯣꯟ ꯄꯨꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯂꯣꯀꯦꯁꯟ ꯄꯨꯊꯣꯛꯀꯗꯕ ꯅꯠते ꯀꯔꯝꯅ ꯈꯪꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯅ ꯃꯐꯝꯗ ꯃꯩ ꯊꯥꯏ ꯑꯗꯨꯕꯨ ꯀꯅꯥꯅ CCTVꯗ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯇ ꯀꯅꯥꯅ ꯄꯨꯊꯣꯛꯇꯣꯔꯤꯒꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ ꯑꯃ ꯃꯈꯣꯏꯅ ꯐꯥꯕꯁꯨ ꯅꯠꯇꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯤꯅ ꯐꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯅꯕ ꯇꯧꯁꯤꯅꯦ ꯑꯁ ꯃꯊꯥꯗꯤ ꯁꯥꯈ꯭ꯔꯦꯗꯀꯣ ꯑꯣꯖꯥꯖꯨꯒꯤ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯀꯧꯈ꯭ꯔꯦ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯅꯅꯕ ꯍꯣꯠꯅꯒꯦ ꯁꯔ ꯀꯩꯗꯧꯔꯦ ꯔꯥꯍꯨꯜ ꯁꯔ ꯁꯤꯒꯤ ꯗꯤꯕꯥꯁꯤ ꯂꯩꯔꯝꯃꯦ ꯁꯔ ꯁꯤꯗꯤ ꯄꯦꯇ꯭ꯔꯣꯜ ꯃꯅꯝ ꯅꯝꯃꯤꯅ ꯑꯗꯨꯅꯗꯤ ꯃꯩꯁꯤ ꯄꯦꯇ꯭ꯔꯣꯜ ꯍꯩꯔꯒ ꯊꯥꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯅꯤ ꯑꯦꯅꯤꯋꯦ ꯁꯤꯒꯤ ꯗꯤꯕꯥꯁꯤ ꯄꯥꯏꯁꯤꯜꯂꯣ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯁꯤꯒꯤ ꯗꯨꯀꯥꯟ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒ ꯑꯣꯏꯜ ꯄꯝ ꯀꯗꯥꯏ ꯂꯩꯌꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯤꯕꯥ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯑꯦꯛꯁꯇ꯭ꯔꯥꯗ ꯂꯧꯈꯤꯕ ꯀꯅꯥꯗ ꯂꯧꯈꯤ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ ꯐꯅꯤ ꯁꯔ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯀꯗꯕ ꯈꯣꯡꯊꯥꯡ ꯗꯤꯕꯥ ꯑꯁꯤꯒꯤ ꯄꯦꯇ꯭ꯔꯣꯜ ꯍꯥꯟꯈꯤꯕ ꯃꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯁꯦꯡꯕ ꯈꯪꯍꯧꯅꯁꯤ ꯑꯗꯨꯒ ꯂꯣꯀꯦꯁꯟ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛ ꯀꯤꯍꯟꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯒꯣꯅꯣ ꯆꯧꯙꯨꯔꯤ ꯑꯃꯗꯤ ꯃꯅꯥꯎꯇꯣꯟ ꯋꯥꯔꯤ ꯍꯪꯉꯒ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯑꯣꯖꯥꯖꯨꯒꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯈꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯏꯃꯥ ꯑꯃꯗꯤ ꯏꯕꯦꯝꯆꯥ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯈꯪꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗꯗꯤ ꯑꯃꯅ ꯑꯃꯗ ꯑꯩꯈꯣꯏ ꯆꯤꯡꯅꯗꯨꯅ ꯂꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯊꯥꯖꯕ ꯄꯤꯔꯤ ꯒꯥꯃꯩ ꯁꯔ ꯒꯥꯔꯤ ꯊꯧꯔꯣ ꯐꯒꯅꯤ ꯁꯔ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗꯅꯣꯅꯦ ꯉꯝꯃꯤꯁꯤꯕꯣ ꯏꯁ ꯃꯈꯣꯏꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯃꯤ ꯏꯁ ꯄꯨꯂꯤꯁꯇꯒꯤ ꯀꯔꯤꯗꯒꯤ ꯂꯣꯏꯅ ꯅꯦꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯏꯕ ꯏꯃꯥꯏ ꯄꯦꯝꯃ ꯀꯌꯥꯗꯅꯣꯅꯦ ꯉꯝꯃꯤꯁꯦ ꯃꯁꯤꯒꯤ ꯃꯤꯅꯨꯈꯥꯡꯁꯤꯗ ꯁꯤꯈ꯭ꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯃꯤ ꯃꯩꯅ ꯄꯨꯡꯀꯥ ꯀꯥꯗꯅ ꯍꯦꯛ ꯆꯥꯛꯑꯗꯤ ꯀꯌꯥꯗ ꯄꯦꯟꯒꯅꯤ ꯀꯌꯥꯗ ꯋꯥꯍꯟꯒꯗꯧꯔꯤ ꯌꯦꯡꯉꯨꯅꯦ ꯏꯁ ꯏꯃꯥ ꯌꯥꯝꯅ ꯂꯨꯁꯜꯂꯦꯀꯣ ꯑꯩꯒꯤ ꯄꯨꯂꯤꯁꯇꯁꯨ ꯑꯃꯗꯨꯒꯤ ꯅꯝꯕꯔ ꯌꯥꯎꯗꯦ ꯍꯥꯏꯔꯨꯔꯒ ꯍꯣꯔꯦꯟ ꯌꯦꯡꯉꯒ ꯌꯥꯎꯔꯝꯃꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗ ꯏꯌꯥꯛ ꯇꯧꯔ ꯄꯤꯈ꯭ꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ
ꯀꯔꯤ ꯏꯔꯥꯜ ꯑꯃꯨꯛ ꯁꯤꯠꯆꯜꯂꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯀꯔꯤꯗꯅꯣ ꯑꯩꯅ ꯐꯝꯃꯤꯁꯤꯕꯣ ꯌꯣꯡꯗ ꯐꯝꯃꯤꯔ ꯈꯪꯗꯦ ꯑꯩꯒꯤ ꯍꯟꯗꯛ ꯐꯝꯃꯤꯁꯤꯁꯨ ꯈꯨꯊꯤꯒꯥꯏꯗꯣ ꯑꯝꯇ ꯌꯦꯡꯕꯤꯔꯗꯤ ꯐꯗꯧꯕ ꯀꯔꯤꯅꯣ ꯃꯤꯒꯤ ꯂꯟ ꯊꯨꯝ ꯈꯔ ꯄꯥꯝꯃꯨꯕꯒꯤꯅꯦ ꯑꯩ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ ꯑꯩ ꯈꯪꯗꯦꯗ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯆꯤꯟꯗꯣ ꯅꯪꯅ ꯈꯤꯇꯪ ꯄꯣꯝꯕꯒꯤꯁꯨ ꯏꯃꯥꯏ ꯄꯦꯝꯃ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯁꯣꯛꯄ ꯅꯥꯕ ꯀꯔꯤꯅꯣ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯀꯞꯄ ꯃꯌꯥꯝ ꯌꯥꯎꯔꯤꯗꯨꯗꯤ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦꯗꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯒ ꯏꯃꯥꯏ ꯄꯦꯝꯃ ngasi nong ni khak kwa morok me pasada bada talap sada bada sigadro ha hey phone to thuna tawko nangi gono chawduri do phone to tawko kitang ki hanna ba taw haraga ne kari no ba mara tawri do bo phone to yam thuna tawko mukta hoi ma Premavati nang nabung na harisi khara tawni bema yara di yumda chasilo yumda chalagane matam khara na sanu piga leisilo hayeng ke silorega nang amuk chalaba su chalune mafam asida nang bumi ku khudi make khoina senaduna leibadi ngambanati kari thokadage kari tawgadage haibada awa haba mu oirene na bungdi tamcho kari su khalun makoina kari su tawreda aina khudong thiba thoke hairabadi ai ahingdo makta da khudong thiba thokpa yaraban ado tamo aina landa banina aibu tamona kanbiribada ado banina aina harisa aina miku khuding nang bukan banga maktaba yaine yengoi no pa tombadusu ma su magi office ki thaba aduna kari mata thadokpa yade police ta ige samina matungda tamona phanaba tawro darka leba punamo hairo yaradi se du kawraga yumda thamsi yumda soidana pubiro haidana nangi no panu padana su hairi banine tamacho ga ato magna igi da mukta wabiba aigi de laiba phabani ningola mo ojabagi mabung mo pa leijabagi nungai bai bado masidagi na nungai ba kadai dagi lawrugani tamacho ai kaisu tawroi ai mafam asida dumak leisakike pare ado onsinadana khanadana chainadana thogan pochai singchi loisan ba yabadi loina loisaledana ado mai sakibagi manam siga thangdari ba ka asil tumba yagane haiba thajadi ai su horen khitang thengakpada mu nana magara atomagara kaino ai lakpa tare ko tamacho ai kana mata khanaroi pare tamacho su ware ai gi haktak hai adu wadu haigan angang singarang di pai hogdana leiriban angang siga phajana leminar ai karino yumda sune atombaga tawdana ai nana makoi ga nai karino wadu khanaru ki ko ai sale hoi tamacho thong he nu sikidre da ko mako si ichau dana is awara pasare ni mi mung se sanga masida size da long chan dana ne makadang on dana matek hekta asiradi paga da bani saita ai me sanan bi gi punchi je pumang he mangi da ko ai shanu pas na sibu kari yeng dana lora mi no mi sibo is mai masam ma se lawai singang tak tawri dana masidai da is kari pam dana lora mi no khangde ni nupa sabi sibo masibo ima adu hairu nuba nangsu pabungang ta kai nari dudi nangsu nupa sabi ne na ina mana hairi natro adu gi wahau da gi natro ina chinse kayo dana hanuman sa leori sibo yare he masina pangda basina nangsina ne pangi dra poni nangse nang khangnari bu pa sina marwala ma kitang tang haru bada tho eta mai ta doi asina nang na marola mama sida smong di thap ti amuk toiba is pocket ki dhap to ni ne ha chik ti sung ti chik ta bida pang khong da ma khak ta ma pang mi lei ba gi type ta ai su ipang mi phone to hon ge nang number pothoro noi ma mo khagi number to pothoro ai ne okil aphaba ma nek laga case ta godori ba ma khoi na police thajala kari dawdori ge yum ma sida inkhola sida sanga ga awat apa sadana mi gi mayum da mai thare mase ngak thok na ba adugane
ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯕ ꯇꯥꯏ ꯑꯗꯨꯒ ꯂꯟ ꯊꯨꯝ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗꯗꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯄꯤꯔꯛ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯎꯔꯦꯗꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯃ ꯄꯣꯛꯁꯜꯂꯦ ꯃꯄꯨꯔꯣꯏꯕꯗꯨ ꯃꯥꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯃꯥꯒꯤ ꯃꯕꯨꯡ ꯃꯧꯄꯥ ꯂꯩꯔꯕꯅꯤ ꯁꯪꯒ ꯄꯪꯒ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯇꯧꯖ ꯆꯥꯔꯤꯕꯁꯦ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩꯁꯦ ꯁꯅꯥꯍꯟꯕꯤꯅꯦ ꯑꯩꯁꯦ ꯁꯅꯥꯍꯟꯕꯤ ꯌꯥꯔꯤꯕ ꯏꯃꯥ ꯑꯩ ꯃꯥꯃꯗ ꯐꯣꯟ ꯇꯧ ꯍꯥꯏꯔꯣ ꯇꯧꯋꯣ ꯁꯠ ꯇꯧꯋꯣ ꯅꯣꯏ ꯃꯥꯃꯗ ꯎꯀꯤꯜ ꯑꯐꯕ ꯑꯃ ꯅꯦꯛꯑꯒꯅꯦ ꯌꯨꯝ ꯑꯁꯤꯗ ꯃꯩ ꯊꯥꯔꯝꯕꯒꯤ ꯎꯜꯇꯥ ꯀꯦꯁ ꯍꯦꯛꯇ ꯇꯧꯒꯗꯕ ꯑꯗꯨꯒ ꯐꯥꯍꯜꯂꯒ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯅꯔꯒꯅꯦ ꯃꯔꯤꯟ ꯑꯗꯨ ꯇꯦꯡꯉꯒ ꯈꯪꯒꯗꯕꯅꯤꯅꯦ ꯁꯔ ꯑꯩ ꯀꯔꯤꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯁꯔ ꯀꯩꯗꯧꯔꯦ ꯀꯃꯥꯏ ꯃꯣꯏꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯈꯤꯕ ꯃꯤꯁꯤꯡꯗꯣ ꯂꯥꯛꯄ꯭ꯔꯦꯀꯣ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯥꯛꯇ꯭ꯔꯤꯌꯦ ꯁꯔ ꯃꯈꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯀꯔꯤꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯔ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯃꯥꯏ ꯁꯔ ꯁꯟꯅ ꯃꯃꯩ ꯍꯥꯏꯕꯗ ꯃꯁꯥ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯔ ꯀꯔꯤꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯁꯔ ꯁꯟꯒꯤ ꯃꯃꯩꯗ ꯁꯨꯃꯥꯏꯅ ꯁꯠ ꯍꯥꯏꯕ ꯃꯇꯝꯗ ꯁꯔ ꯃꯥꯒꯤ ꯃꯁꯥꯗꯣ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦ ꯁꯔ ꯃꯃꯩꯗꯨ ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯃꯇꯣꯟꯗ ꯍꯥꯏꯔꯤꯗꯣ ꯁꯔ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯔ ꯀꯥꯡꯃꯩ ꯑꯩꯗꯤ ꯁꯟꯒꯤ ꯃꯃꯩꯒꯤ ꯔꯤꯁꯔꯁ ꯇꯧꯗꯦ ꯚꯦꯇꯅꯔꯤꯒꯤ ꯗꯣꯛꯇꯔ ꯑꯃꯒ ꯇꯥꯟꯅꯔꯒ ꯍꯪꯗ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯔ ꯈꯨꯠꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯁꯔ ꯁꯤ ꯏꯁꯥꯁꯦ ꯂꯦꯡꯗ꯭ꯔꯣ ꯁꯔ ꯁꯤ ꯂꯦꯡꯗ꯭ꯔꯣ ꯁꯔ ꯑꯗꯨ ꯀꯔꯤꯅꯣꯕ ꯃꯈꯣꯏꯒꯤ ꯃꯃꯩꯗꯨꯒ ꯑꯩꯈꯣꯏ ꯈꯨꯠꯁꯤꯒ ꯍꯣꯏ ꯈꯨꯠꯁꯤꯅ ꯈꯤꯇꯪ ꯆꯥꯎꯔꯁꯨ ꯃꯣꯏꯅ ꯁꯥꯡꯕ ꯍꯦꯜꯂꯤꯅꯤ ꯑꯗꯨ ꯁꯥꯡꯕꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯨ ꯁꯨꯡꯂꯦꯡ ꯂꯦꯡꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯁꯔ ꯒꯥꯡꯃꯩ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨꯕꯣ ꯑꯩ ꯈꯪꯗꯦꯅꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯗꯤ ꯈꯪꯉꯦ ꯁꯔ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯈꯪꯅ ꯁꯥꯟꯅꯔꯤꯅꯤꯅꯦ ꯇꯧꯔꯤꯁꯤ ꯀꯨꯝꯕꯁꯦ ꯁꯔ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯔ ꯁꯔꯒꯤ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯇ ꯁꯨꯝ ꯌꯦꯡꯕꯅꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯇꯦꯁ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥꯏꯔꯣ ꯀꯔꯤꯒꯤꯅꯣ ꯃꯃꯩꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯟ ꯃꯁꯥ ꯂꯦꯡꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅೋ ꯑꯗꯨꯗꯤ ꯁꯔ ꯃꯃꯩꯒ ꯃꯁꯥꯒꯗꯣ ꯁꯔ ꯃꯁꯥꯅ ꯈꯔ lumba ꯃꯃꯩꯗꯨꯅ ꯈꯔ ꯌꯥꯡꯕꯒꯤꯅꯦ ꯁꯔ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯃꯁꯥꯗꯨꯅ lumba ꯑꯗꯨꯅ ꯃꯃꯩꯗꯨꯅ ꯌꯥꯡꯕꯒꯤꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯔ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀ ꯍꯛꯆꯥꯡꯒꯗꯤ ꯍꯛꯆꯥꯡꯅ ꯂꯨꯝꯃꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯠ ꯍꯥꯏꯕꯗ ꯍꯛꯆꯥꯡ ꯂꯦꯡꯉꯤ ꯃꯈꯣꯏꯒꯤꯗꯤ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯃꯃꯩꯗꯣ ꯈꯨꯠ ꯍꯥꯏꯕꯗ ꯃꯁꯥ ꯂꯦꯡꯗꯕ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯁꯔ ꯌꯥꯔꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯔ ꯒꯨꯟꯗꯥꯁꯤꯡꯗꯣ ꯉꯥꯏꯕꯗ ꯁꯔ ꯋꯥꯒꯅꯦꯅ ꯑꯩꯅ ꯁꯨꯝ ꯁꯔꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯈꯤꯇꯪ ꯍꯦꯟꯒꯠꯅꯅꯕꯅ ꯑꯩꯅ ꯁꯨꯝ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯖꯕꯅꯤꯗ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯇꯥꯛꯀꯗꯧꯔꯤꯕ ꯇꯥꯛꯆꯕ ꯅꯠꯆꯗꯦ ꯁꯔ ꯍꯥꯞꯆꯟꯖꯕꯅꯤꯗ ꯁꯔ ꯑꯍꯦꯟꯕ ꯌꯥꯎꯔꯁꯨ ꯂꯧꯊꯣꯛꯄꯤꯒꯅꯤꯗꯣ ꯁꯔ ꯉꯥꯛꯄꯤꯒꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯃꯤꯁꯦ ꯁꯔ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯦ ꯁꯔ ꯀꯔꯤ ꯁꯔ ꯑꯁꯨꯝꯅ ꯇꯧꯕꯅꯤꯗ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗꯀꯣ ꯍꯥꯏꯕꯗꯤ 24 hourꯒꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ USAꯗꯀꯣ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ATM huranbagiko mi 9 phagibni sir aduga sir China dana nongmagi manungda ko mi 3 phag UK dana nongmada mi 50 phag Pakistan dana nongmada ko ATM huranbagi 24 hour mi 40 phagni Japan dana ATM huranbagi se nongmada mi 90 phagni sir aduga darba Manipur da haiduro Bharat da haiduro akhoi Manipur da bodi pak laitre adu Bharat manungi de sir nongmada nathi sir Pong amagi manungda mechin huran bagi wani sir ha adu di huran bagi thabak sidadi Bharat sina top ta leisini ne adu tare dana sir adu di sarna dum loksan biro gyan loksing leiba haibadu di adum sarna adum loksan bi yare sarna loksan bang khangra gan aingon da haibira su yani ai adum taksarake sir yare ko gangmai yare waro bi ade sir loksing gi matang sida aina kitang hapsin jabani da sir tawri sing ko yare wani sorry sir sorry ama sakibani da sir adu di loksing na taba sir no pugi ama tang som hajar pa yagadra sir hairo Rajen sir nang su tari ko tari sir isu noksari ni sir tawri jong ne se sir Rajen som matam do mo koi lak pagi ngai badu gi sir yade aida hairo asom taw ni da sir nupi ama khang ga magi mama na vida magi boyfriend luhonggadaba nupa di photo do ule yengo se sigi nupa se ai nupa oigadaba nupa ni ka asi yengo ai ga luhonggadaba ni magi masak si yengo ba si yenga ga nang kri asoi ra ku nang kita hairo ba o asi nang nupa ore ko ma se masa ku di adum phajai ko ado
masak fazarasu magi mayas di khara sawi karigumba mai mut khara kanda nungdang daga nokla adiko magi maya da sawani na mai pungan ngan ga da mali ko karino he migi maya saw bagi nang na mo nokna ri dubo ma ga iga lohong ga lai minaradi karino ma bu karong kanda nok pa phangani hai no aina ma suru nei bada ma nok pa ga sukpang phangwa maya to dum umsen dana dum lai ga ni aina ma suru nei radi maya to no oroi dana ha samna hai bani de sir 라지는 떨어지 오지 맞아 야래 미라구만 어때요 라크레 sir 그리노 시다 볼레 라 그리노 마 통절라가 뭐 아니 라크레 sir sir 시디 머루가 지 신나나 꼬이네 sir 마기 뭐 꼭 시디 코파나 빡빡 타닝 베 파오이네 sir 시디 그만이 떠오노 sir 에헤 야들 정말로 포디 푸닝 그래도 많이 먹고 그 컴시 코팡나 타닝이 잘시디 솔로니 거로니 파니셔 신하우싱 오이브라 그리노 고노 चौधरी हैब्रा करीनो मनाओ तोन हैब्रा करीनो अदु ओइबिब्रा माने साना कोबुगी लाखने सादु काय लेगे सोमदा लाओने सामसिदि मरु कोइसिदि हाउदबगी मरु कोफ्रा अदुगा हाउबगी मरु कोकनिंबगी ककप्रा नंगना थौगे लेगे अदोंगी काइनो करीनोने सामदो नंगी स्टाइल दो खोपाना थानिंबगी वानिदा अदुगी नते लाओ सोंदा लाओ सिदा ले सर 정전 없을 때 펌. 저 펌들 수야래. 자나 거기다 흥비는 거다 흥비로. 시니. 나 코에니나 주긴데 람비데 탈라가 켈레 아버지 좀라. 저 와펌도 뒤 코이나 하나 소 해서 그래. 미기 뭉투가 있는 봐. 맞서는 피부 마윰 빨래 해더니 미기 윰mom데 상 한석 마석 사드나. 미기 뭉어도도 많아 워파 사르거디. 라카이 머기 코이수 윷 오이나 레리브니나. 이몽 만웅도나 코이데 컴플레인 떨어거니. 아도가 코이 레링에데 코이 레카이다. 아둠나. 헥다 막상절라가 미기 뭉투가 있는 거 신바 하버들이사. 아코이 투민네 레이버 홍나디. 아코이게 레카이다 와나 다 마탐다. 수마 코동 티바 톡 마탐다. 아코이 도미네 로이나 와칼라 퐁아탄. 아두가 아코이네 수 솔브 톡 피봉아탄. 호이네 도부디. 나코이네 케로 레카이다 파타능도 톡고도 코이네 솔브 톡 위 하버들이 페이니. 아도보 아인메노 코토 파이르가 시즌어브디야. 클럽 아마 레이바 카이수 카이블레티. क्लब तो करो लेकाई अफब थबक तौई क्लब तो मी कौखलगा फूब चैब मी वारक यादे मरमदि मदुगी राइट मखोइद लेते नखोइ मी खरा यूथ खरना पुंचलगा करिगुंबा ग्रुप अमा सेमगसु नखोइना करिगुंबा केस अमा लाक्तारबदि अदुमा केस अदुदि पुलिस ते हैंडल तौगदम नखोइना खोइदा ताक्तबिदा केरो लेकाई दे थोको थोदो वाथोक नखोइनो लुसिन बेयाब्रो नखोइना वातेम भयाब्राबो मी अनि खनबा मतै मनाव खाइनबा इमुंग मनुंग दनु पी सेलपगिदमा नखोइ ग्रुप सेमजलगा वारक याब्रो अदुगी आइन लेते मसिमा ज्ञान तागदम वारक वातेमने हाना नोय कौरमी फुयाम नतेने मदु करम आइन देयोगे करम लो देयोगे इमुंग मनुंग दु कौर कांदा पुनो मदु तौदननबा नखोइन हाइबि है तौबिगनु हाइना नखोइगी माइकेदी हाइबि अदु नखोइना खुन थाबि याति लेकाइ मियामगी अपामबा मी अदु फोंदोके नखोइना किहन खंगन बदि याति मदु नखोइगी ना थौं नते पुलिस की मथौं ज्ञान ताब्रा सर पुलिस ने तौरक्त्रबदी मिशम अखोइन तौतान करिनोने हाइजिबो पुलिस ने कदाय कदाय दाफब थबक तौरी तौदे हाइबदि सा अखोइन पुलिस बु हुलंगांग वे वानाथे मफम खरद तौरसो यामना तौदों गाक्तने तौगे यावना तौरबदी पुलिस ने फना तौखलबदी केरो लेकाय फतबम तसुले लेबा से ड्राइस्टेन अखोइ लोइन खंग मफम से यू योम बेयादि अदुबो करम लेकाय दि यू योम दबलेगे पुलिस ने काई तौंगंगे एक्साइज ने टैक्स लवी पुलिस ने यू योम बफाई नोंगालगा दुम योली खरा लेरगा पुलिस नोंग फाई खरा लेरगा पैसा मखों कर सर असुम बसेंग बसे करिनो अजि लोइन खंगना गाक लोइन गांगना गाकंदा सर खकना सुम तोरगा पुलिस डिपार्टमेंट फो पोरकदम नथि केरो लेका सिंग तौरी बसिंग से लोइना सोशल मीडिया दा लोइना अमम दा थागन रगदि मदो वायम थोनरकन मिसा ममन मदुग म वीडियो दा थागल उरगना मदुगे मु फाबिगे पुनबिगे हरकन मीटिंग अमदा वा ngang खोई मायक ngange दन फाजलगे एनएसए पांजल थंबंगम अदुगम लेबा अमन मदे खोइना करि nganगोनि करि तौरुनि वा nganगोरगा मदुगम दि गेलोरगा खोइबु फागे पुनगे हबस्ति सरगी सिसु मदुगी मोंदुगे खेखेनद्रि गोनो नंगना तोपा इशू मद पथोगदर मदुगम इशू सिंगदि पुलिस खरना तौरगा लेंगा खरना तौरका दा
ꯑꯩꯈꯣꯏꯕꯨ ꯂꯥꯟꯅꯧꯕ ꯃꯗꯨꯒꯤ ꯇꯣꯄꯤꯛꯇꯨꯅ ꯅꯣꯡꯃ ꯆꯨꯝꯅ ꯈꯟꯅꯁꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯑꯁꯣꯏꯕꯗ ꯅꯪꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯉꯥꯡꯉꯒ ꯅꯪꯅ ꯑꯆꯨꯝꯕ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯌꯦꯁ ꯑꯅꯤꯗꯒꯤ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯑꯃ ꯂꯩ ꯃꯗꯣ ꯅꯪꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯋꯥꯐꯝꯗꯤ ꯅꯪꯅ ꯖꯨꯒꯤꯟꯕꯨ ꯂꯝꯕꯤꯗ ꯀꯤꯍꯟꯈꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯛꯄꯅꯣ ꯁꯔ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯀꯠꯂꯛꯄꯗꯒꯤ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯔꯤꯕ ꯃꯤ ꯑꯗꯨꯕу ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯥꯏꯈꯤꯕꯅꯤ ꯒꯣꯅꯣ ꯅꯪꯅ ꯂꯥꯛꯇꯅꯕ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯃꯕꯨꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯆꯞ ꯆꯥꯅ ꯈꯪꯉꯕ꯭ꯔꯥ ꯈꯪꯉꯤ ꯁꯔ ꯃꯕꯨꯡ ꯑꯗꯨꯅ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯃꯆꯟꯅꯨꯄꯤꯅ ꯃꯐꯝ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯂꯧ ꯑꯃꯗꯤ ꯏꯪꯈꯣꯜ ꯃꯥꯒꯤ ꯃꯃꯤꯡꯗ ꯄꯥꯟꯕ ꯄꯥꯝꯃꯤ ꯃꯁꯤꯒ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯅ ꯂꯟ ꯊꯨꯝꯗꯨ ꯄꯣꯔꯛꯂꯕꯗꯤ ꯃꯗꯣ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯊꯝꯃꯒ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯃꯇꯝ ꯈꯔ ꯌꯣꯛꯑꯝꯃꯒ ꯃꯆꯥꯅꯨꯄꯤꯗꯨ ꯃꯌꯨꯝ ꯄꯥꯟꯈꯤꯅꯤ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯊꯝꯒꯅꯤ ꯑꯗꯨꯕꯨ ꯂꯟ ꯊꯨꯝ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯑꯣꯏꯒꯅꯤ ꯃꯈꯣꯏꯅ ꯂꯟ ꯊꯨꯝ ꯄꯥꯝꯕ ꯂꯧ ꯏꯪꯈꯣꯜ ꯄꯥꯝꯕꯒꯤꯗꯃꯛ ꯏꯃꯨꯡ ꯑꯗꯨꯗ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯕ ꯒꯣꯅꯣ ꯅꯥꯀꯟ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯕꯤꯆꯥꯔ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯗꯨꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗꯗꯤ ꯑꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯧ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗ ꯌꯦꯟꯅꯕ ꯑꯣꯏꯔꯒꯁꯨ ꯏꯃꯨꯡ ꯑꯅꯤꯗꯨꯅ ꯀꯣꯔꯠꯇ ꯊꯦꯡꯅꯒꯗꯕ ꯀꯦꯁ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯀꯣꯔꯠꯇ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯀꯔꯤꯅꯣꯗꯣ ꯂꯣꯏꯅ ꯈꯪꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯗ ꯅꯪꯅ ꯏꯃꯨꯡ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯔꯒ ꯃꯤꯉꯣꯟꯗ ꯀꯦꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯨꯡ 3 ꯇꯥꯔꯝꯗꯥꯏꯗ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯩ ꯆꯨꯔꯒ ꯆꯦꯟꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯁꯔ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯎꯍꯧꯕꯅꯣ ꯎꯔꯤꯕ ꯃꯤ ꯑꯗꯨ ꯄꯨꯊꯣꯛꯄꯤꯔꯣ ꯎꯔꯤꯕ ꯃꯤ ꯑꯗꯨ ꯑꯩꯅ ꯖꯨꯒꯤꯟꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯣ ꯁꯔ ꯖꯨꯒꯤꯟꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯃꯩ ꯊꯥꯒꯗꯧꯔꯦ ꯍꯥꯏꯕꯗꯨ ꯃꯥ ꯑꯍꯤꯡꯗꯨꯗ ꯀꯃꯥꯏꯅ ꯈꯪꯒꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯗꯨꯅꯗꯤ ꯌꯨꯝ ꯃꯩ ꯊꯥꯕꯗꯣ ꯃꯦꯕꯤ ꯃꯍꯥꯛꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝ ꯁꯤꯟꯅꯅꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯈꯔ ꯊꯝꯃꯨꯕꯗꯨꯒꯤ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯗꯨ ꯉꯥꯛꯊꯣꯛꯆꯅꯅꯕꯒꯤꯗꯃꯛ ꯃꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗꯨ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯗꯨꯒ ꯀꯧꯊꯣꯛꯑꯒ ꯊꯝꯃꯒ ꯑꯩꯈꯣꯏꯕꯨ ꯕꯗꯅꯥꯝ ꯇꯧꯅꯅꯕ ꯑꯃꯗꯤ ꯃꯌꯨꯝ ꯃꯩ ꯊꯥꯕꯤꯔꯦ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯋꯥꯀꯠꯂꯒ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯁꯥꯟꯅꯅꯕꯒꯤ ꯍꯣꯠꯅꯕ ꯑꯣꯏꯔꯝꯅꯕꯗꯤ ꯁꯔ ꯉꯥꯏꯈꯣ ꯃꯅꯥꯎꯇꯣ ꯁꯤꯗ ꯆꯪꯁꯤꯜꯂꯣ ꯁꯔ ꯀꯔꯤ ꯁꯔ ꯅꯪꯒꯤ ꯁꯤꯒꯤ ꯈꯨꯠꯁꯤ ꯕꯦꯟꯗꯦꯖ ꯌꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯁꯔ ꯒꯥꯔꯤ ꯁꯦꯝꯕꯗ ꯖꯛ ꯇꯥꯔꯛꯇꯅ ꯈꯨꯠꯁꯤ ꯁꯣꯛꯈꯤꯕꯅꯤ ꯁꯔ ꯀꯔꯝꯕ ꯒꯥꯔꯤ ꯅꯪꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯕ꯭ꯔꯣ ꯁꯔ ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇꯦ ꯁꯔ ꯑꯗꯨꯒ ꯀꯔꯝꯕ ꯒꯥꯔꯤꯗ ꯁꯔ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯒꯥꯔꯤꯁꯤꯗ ꯀꯔꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯖꯛ ꯄꯥꯟꯕ꯭ꯔꯣ ꯅꯠꯇꯦ ꯁꯔ ꯑꯇꯣꯞꯄ ꯁꯤ ꯅꯠꯇꯕ ꯒꯥꯔꯤ ꯑꯩꯈꯣꯏ ꯏꯇꯥꯎꯍꯣꯏꯒꯤ ꯀꯥꯔ ꯂꯩꯌꯦ ꯃꯣꯏ ꯀꯥꯔꯗꯨ ꯁꯦꯝꯕꯗ ꯅꯨꯃꯤꯗꯥꯡꯗ ꯁꯤꯟꯕꯗꯨꯗ ꯎꯍꯧꯗꯗꯅ ꯐꯠ ꯅꯥꯟꯊꯔꯒ ꯅꯨꯃꯤꯗꯥꯡꯗ ꯅꯈꯣꯏꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯁꯔ ꯁꯨꯝ ꯏꯕꯥꯅꯤ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯅꯥꯎꯇꯣꯟꯒ ꯑꯩꯈꯣꯏꯅꯤꯗꯤ ꯁꯨꯡꯄꯨꯟ ꯄꯨꯟꯈꯤꯗꯦ ꯍꯥꯏꯅ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯍꯥꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯅꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯂꯦ ꯍꯥꯏꯔꯤꯕ ꯒꯨꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯎꯈꯨꯝꯅꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯒꯣꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯔ ꯑꯄꯪꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯗ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯒ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯅ ꯇꯧꯏ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯄꯨꯊꯣꯛꯄꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯤꯈꯩꯗꯤ ꯁꯔ ꯑꯩꯈꯣꯏ ꯅꯝꯗꯨꯅ ꯏꯔꯥꯟ ꯂꯩꯕ ꯇꯥꯍꯟꯕꯤꯒꯅꯨ ꯄꯨꯂꯤꯁꯅ ꯃꯤꯕꯨ ꯐꯥꯔꯒ ꯅꯝꯗꯅ ꯃꯤ ꯍꯥꯠꯇꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯍꯟꯕ ꯃꯍꯥꯛꯅ ꯁꯨꯡꯇꯧ ꯇꯧꯗꯕ ꯊꯕꯛꯇꯨ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯕꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯏ ꯃꯗꯣ ꯒꯣꯅꯣ ꯆꯧꯙꯨꯔꯤꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯁꯔ ꯃꯁꯤꯃꯇꯪꯗꯤ ꯈꯪꯕꯤꯌꯨ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯆꯦ ꯊꯥꯒꯅꯤ ꯑꯩꯈꯣꯏ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯄꯨꯟꯁꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤꯗꯃꯛ ꯑꯐꯕ ꯈꯣꯡꯊꯥꯡ ꯊꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯅꯝꯗꯨꯅ ꯄꯨꯂꯤꯁꯅ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯏꯔꯥꯟ ꯁꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯝꯕ ꯏꯃꯨꯡꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯊꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯅꯅꯕ ꯑꯃꯗꯤ ꯃꯥꯏ ꯈꯨꯅꯕ ꯍꯣꯠꯅꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇꯨꯗ ꯏꯖꯠꯀꯤ ꯗꯥꯕꯤ ꯇꯥꯟꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯔꯠꯇ ꯆꯦ ꯊꯥꯒꯅꯤ ꯁꯔ ꯒꯣꯅꯣ ꯆꯧꯙꯨꯔꯤ ꯅꯪꯅ ꯀꯣꯔꯠꯇ ꯆꯦ ꯊꯥꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯒꯗꯕ ꯂꯩꯇꯦ ꯃꯗꯨꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯗꯧꯔꯤꯕ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯁꯨ ꯁꯦꯝ ꯁꯥꯎ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯨꯒꯤꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯀꯤꯔꯟꯖꯤꯠꯅ ꯊꯝꯃꯝꯕ ꯏꯪꯈꯣꯜ ꯑꯃꯗꯤ ꯂꯧ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯣ
प्रेमावती मचानुपी थादोइसनाना फंगनेनबगिदमक कोर्ट चे सोइदना थारक इमुंग मनुंग दो लेहरिबा ममा इबेमा सनाहनबी अमदी बेमचा मखोइसु कोर्ट सोइदना की चे थारकन येंगनब तारेदना असुंबा रानबा करिनो हाबदो कोर्ट की मतुंगिना केस असिदा कनाना ngame हाबदो मथंग मथंग येंगनब ताबने सर अदुदे चचबा यारद्रा यस चटपे यारन अदुबु वाफम अमतंग केस असे लोइद्रिबो फावबा मफम असी थादोक्तुना चटपे यारो हाइबदी नंगी नरमदम नंगी खुंगम थादोक्तुना चटपे यारो मसी मतंग मुना खाऊ चसरे सर नो चसरो सर असिबो फाजन पुनसेलगा फाजन इसिंग हाइरगा फुरदी सर लोइना ओथोरकनिदा सर गामै मदुगी मतम नथि अरान ममी मबु हेक्ते खुन खुद थारगे हेता फुरगा खुन पेन बो ओगदब नथि अरान बा मरा लेबा मी अमना मपुनसिदा दुग मथाबुतो अमना तौरतबद अदुगा असिगुम थौदो ओसना मीना मतौ तमदब असुमना तौरगा देसगुम अवाबा ताय असिगुम दंदी असि फंगी हेबदो मदु खंगनबदा सर मागी लुखमजिदि सर सुन पाक 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 थाब नुवाइगदो माली सर मागी मसक्तु करिनो वंगांग संगांगदु करिनो कांगदिने एंगोदुग माना नंगी ना थाउ कई लेगे गायना ममित का दुलम खतर तौनी सर ममित दी पुरा करिनो तोंलाउ लाउ योंचाक मरु अचौबदो अदुगी ममित दुमाइने तौइने सर गामै येंगबा तारेदना मखोइनेगी फोन लोकेशन वाले मफम अदुदा लोकेशन ओइब्रा ओइदब्रा अदुगा मखोइगी कॉल डिटेल्स रेकॉर्ड के मतुंगिना येंगागा केस असि मखा चथना होना बता मखुत सोकलिबसि मरम अमन हाय गाड़ी मचागी चक अमन हाय नुमिदांग कार अमन मुहाय मखोइ अनि नुमिदांग पुनखिदे अचुंबा अमदि अरानबा करिनो हायबदो सोइदना खंगनि येंगबा तारेदना कनाना ngami हायबदो Luckily, luckily, Inspector.